ꯐꯣꯟꯒꯤ ꯃꯇꯝꯅꯤꯅꯅꯦ ꯈꯥꯏꯔ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤꯅꯦ ꯑꯩ ꯉꯁꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯤꯉꯩꯁꯤꯗ ꯑꯩ ꯉꯁꯤ ꯊꯕꯛꯇꯨ ꯆꯠꯍꯧꯅꯕ ꯇꯧꯔꯒꯦ ꯁꯔꯖꯨ ꯏꯆꯦꯗꯤ ꯅꯪ ꯂꯩꯔꯝꯃꯔꯣꯏꯗꯔꯅ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯏꯆꯦ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯁꯔꯖꯨ ꯑꯩꯒꯤꯗꯨꯕꯨꯗꯤ ꯌꯥꯔꯦꯕ ꯑꯗꯣ ꯀꯣꯄꯤꯔꯥꯏꯠ ꯈꯔ ꯆꯥꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯁꯦ ꯏꯆꯥ ꯅꯨꯄꯤꯁꯦ 마기주네 5K 6K 하이버도 아도 마기주 여우래 호이씨 에카운도 항부도 하이트레바 아도 항도 비오나 라이네 제 아이디 타밤 싸기 야로 야로 까다이데 타박 짰도이노 아코이기제 셈맘다나네 짝티비 야로 노이기네 구마르가 제 여우랑나 보고 나보다네 아무 화가 자니 칸드레데 떠리시 이제 마얌시나 이분 혹시 미리브라 시더리라 칸드레다 라올라오 이제 솜나 파마게 이행하세 제 그나기는 이행하세 아베나오 난기도 하나 셈게라 아이기제 하나 셈무라 이돔 자기도 하닝을로 세 난기 어카운트 하나 한건제바 이돔 자 철주 아코 이사는 비기제 시 하나 힘비로 호이씨 비로 본도 비로 세세 사주 ꯈꯪꯗꯦꯗ ꯁꯔꯖꯨ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗꯣ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯒꯅꯦ ꯁꯔꯖꯨꯗ ꯐꯦꯁꯕꯨꯛ ꯀꯩꯀꯥ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯀꯩꯀꯥ ꯁꯦꯝꯍꯜꯂꯒꯅꯦ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯗꯤꯅꯦ ꯐꯦꯁꯕꯨꯛ ꯀꯩꯀꯥ ꯁꯦꯝꯕꯤꯅꯕ ꯂꯩꯔꯁꯨꯅꯦ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦꯌꯦ ꯁꯦꯝ ꯁꯥꯕ ꯍꯩꯔꯁꯨꯅꯦ ꯃꯔꯝ ꯆꯥꯅ ꯁꯦꯝꯕꯤꯗꯦꯌꯦ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯕꯦꯅꯥꯎ ꯅꯪꯒꯤꯁꯦ ꯌꯥꯔꯅꯤ 소이드레 난 पैसा 펑바 이돔 자지마 미망리 가이다 사드나 그래도 왜 가이드노 거의 트리푸라마 셈부 세 야라니 너무나 부해라디 설주 핵대 야이네 시도 무기행하세 세 너희기 코피라이트 아두나네 풀라가 레이라바니 시 ꯅꯪꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯊꯥꯒꯠꯂꯝꯃꯅꯤ ꯈꯪꯗꯦ ꯉꯥ ꯁꯦꯝꯃꯦ ꯊꯥꯒꯠꯂꯤ 인장 어울에 다갈리 시에게 왔다시디 아두나라 캉데 스트라이크라 가리노 아두다 타라 레이라바니 파자나 문나 묵대 예우고 아이디네 노이나 다갈로 하이라바니나 기레 다갈리 레이 파자밤 우레 다갈리 아이디 시다 좀 라가 라우라 레이라바니 카라마네네 아이제 앙아우비니 하이라바니 타겟부부디 타겟로시 마람 짜다바 비디오디 페이스북나 야다바 마람 짜다바 비디오디 타겟비그노 ꯑꯗꯨꯅꯅꯤ ꯏꯆꯦ ꯅꯍꯥꯟ ꯁꯦꯝꯈ꯭ꯔꯒ ꯏꯆꯦꯒꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯑꯩꯗꯤ ꯉꯍꯥꯟ ꯑꯩꯈꯣꯏꯗ ꯌꯦꯟ ꯑꯅꯤ ꯀꯥꯎꯅꯕꯗꯣ ꯑꯗꯨꯐꯥꯎ ꯅꯝꯃ ꯊꯥꯒꯠꯂꯤꯅꯦ ꯑꯗꯨꯁꯨ ꯌꯥꯗꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯏꯆꯦꯒꯤꯁꯦ ꯂꯥꯏꯚ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯌꯨꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯚ ꯍꯥꯏꯁꯤꯕꯨ ꯃꯥꯡꯗꯒ ꯊꯝꯃꯒ 와가 ꯌꯥꯝ ꯉꯥꯡꯕꯗꯨꯔꯣ ꯃꯤꯅꯒ ꯃꯦꯁꯦꯖ ꯌꯥꯝꯅ ꯏꯔꯛꯄꯗꯨꯔꯣ ꯍꯥꯏꯁꯦ ꯍꯩꯃꯥ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯀꯃꯥꯏ ꯊꯥꯗꯣꯏꯅꯣ ꯑꯗꯨꯕꯣ ꯌꯥꯔꯣꯏ ꯏꯆꯦ ꯂꯥꯏꯚ ꯊꯥꯗꯕ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯗꯣ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯌꯥꯔꯛꯇꯣꯏꯅꯤ ꯏꯆꯦꯅ ꯂꯥꯏꯚ ꯊꯥꯕꯗ ꯃꯤ ꯆꯪꯉꯛꯇꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇꯦ ꯀꯃꯦꯟ ꯄꯤꯔꯛꯇꯦ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯁꯦ ꯌꯥꯔꯒ ꯂꯣꯏꯔꯦ ꯑꯣ ꯊꯥꯔꯒꯦ ꯑꯗꯨꯗꯤ ꯁꯔꯖꯨ ꯑꯁꯦꯝꯃꯟꯁꯤꯕꯨ ꯀꯌꯥ ꯄꯤꯔꯝꯗꯣꯏꯅꯣ ꯑꯉꯥꯡꯒꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯆꯦ ꯑꯩꯗꯤ ꯄꯩꯁꯥꯗꯤ ꯂꯧꯗꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯈꯣꯔꯁꯥ ꯑꯣꯏꯅ ꯈꯔ ꯄꯤꯕꯗꯨꯗ ꯃꯇꯤꯛ ꯅꯠꯇꯦ ꯏꯆꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯂꯧꯒꯗꯕꯅꯤ ꯅꯪꯁꯨ ꯋꯥꯔꯤꯕꯅꯤ ꯃꯌꯥꯝꯅ ꯄꯤꯔꯝꯕꯗꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯄꯤꯔꯝꯕꯁꯨ ꯌꯥꯎꯏ ꯏꯆꯦ 이돔 자 ngасai pesa yaukridudi ꯍꯣꯏꯅꯦ ꯄꯩꯁꯥꯗꯣ ꯁꯤꯗ ꯌꯥꯎꯈꯤꯕꯅꯤ ꯁꯔꯖꯨ ꯌꯥꯔꯗ꯭ꯔꯣ 1,000ꯒ ꯆꯅꯤꯅꯦ ꯌꯥꯔꯦꯗ ꯏꯆꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯅꯕ ꯂꯨꯄꯥ 200ꯗꯁꯨ ꯍꯜꯂꯛꯄ ꯌꯥꯕꯅꯤ ꯑꯩꯅꯅꯦ ꯑꯉꯥꯡꯁꯤꯁꯨ ꯄꯨꯔꯛꯏꯅꯦꯕ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ 이돔 자지마 하이러니 ꯀꯩꯅꯣ 하이가 ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯅꯕ ꯈꯛꯇ ꯅꯠꯇꯦ ꯚꯔꯥ ꯑꯣꯏꯅꯕꯁꯨ ꯌꯥꯎꯔꯝꯅꯤ ꯏꯆꯦ ꯁꯦ ꯁꯟꯖꯨ ꯑꯐꯕꯗ ꯑꯣꯏꯔꯣꯀꯣ 이제나 뭘 삐리지니 페이스북기디 라인이고 이나오나 디부라다 뽐바제 나지 아이코이기디 라이박 파라바니 코야 묵잘라게고 ꯍꯣꯏ ꯍꯣꯏ ꯏꯆꯦ ꯌꯧꯕꯤꯔꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯤꯅꯥ 이돔 자 ꯆꯠꯂꯁꯤ
ꯃꯐꯝꯁꯤꯗꯅꯦꯕ ꯑꯩꯅ ꯊꯦꯡꯅꯁꯦꯅ ꯐꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯃꯥꯅꯅꯦ ꯑꯕꯦꯅꯥꯎꯒꯤ ꯔꯥꯒꯗ ꯂꯥꯛꯏꯕ ꯑꯩꯅ ꯑꯃꯨꯛꯅꯦ ꯗꯤꯡꯀꯨꯒꯤ ꯔꯥꯒꯗ ꯂꯥꯛꯏꯕ ꯃꯤꯍꯨꯟꯁꯤ ꯗꯤꯡ ꯗꯤꯡ ꯆꯣꯡꯉꯦ ꯉꯁꯤ ꯑꯩꯅꯅꯦ ꯃꯧ ꯑꯩꯅꯅꯦ ꯄꯥꯛ ꯑꯣꯏꯔꯨꯕ꯭ꯔꯕꯨ ꯗꯁꯥ ꯇꯥꯅꯤꯁꯦ ꯂꯥꯏꯅ ꯗꯤꯡꯀꯨꯗꯤ ꯑꯥꯗ ꯑꯩꯕꯨ ꯃꯤꯍꯨꯟꯁꯤ ꯗꯤꯡ ꯗꯤꯡ ꯆꯣꯡꯉꯦ ꯃꯤ 이자 그냥 그랭아이봐 ngahak oire 그시노 어메나우드나 가리기서 이자 아베나우디 그다이노 abenaudo chatlamdaidane 그이노 아베나우 그다이노 하베네 아스 아베나우가 라미나드러버 abenaudo chatlamdaidane tabak leyene yaraktriba aigi sachi hainarine ba 폰다 응원다 시다 탱나시 하이드나 까나 adudi abenauno haibo oiramni kaino 아스 마디나 하와이 콜레스다 응원다 홉 짜부도 마나 뭐 카이자로 aibu ainane thairajirane ino aina tawdosibo mian ka ding ding songemi 아스 딸레 해다 우리지 마나 이보 에힝 두만다가 와리 사나라가 is noidi ahingdaga phone wari sana boire yam ngamine 아스 이자 너가 하와이 콜레스다 미게 꼭도 또 아무 떨어거는거 college tamningaidasu nangna pungi aina wa mataga ngangbache tabi phonte hojiksu nangdi adum hamji boire abenaudo hayeng nongmai he unaraga loire kaidorage 아스 야르세 폰드나 마로마 이건다 파자나 카이바 라울라우 까나 에힝 쭈퍼지네 두만 버테 마나 haima adumainaga wari sanabaro haisibo aingondadi abenauna garimata haidena ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯕꯨ ꯅꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ ꯑꯁ ꯑꯩ ꯀꯣꯛꯀꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦꯗ karino chakidore aigi thamagi waji amata hayawraroida male ꯑꯩꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯒꯅꯦ ꯅꯣꯏ ꯑꯕꯦꯅꯥꯎꯗꯣ ꯈꯔ ꯉꯥꯛꯀꯅꯤꯀꯣ dinku chawkhino haibane dinku ngai simai bema kari thodono tawisibo mau aina ne le sabi saruba hasiramnida akhoi nupana nupi mayam le sabi mayam koirisida kamai koirino ba aina le sabi sarubadadi yadeba tawrije sibu kamaina no akhoi nupa sa handurije kamaina no ba Facebook ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯈꯪꯅꯔꯣꯏꯀꯣ ꯃꯥꯅꯦ ꯐꯦꯁꯕꯨꯛ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯅꯦ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯣ ꯅꯪ ꯄꯩꯁꯥꯗꯣ ꯄꯨꯔꯛꯇ꯭ꯔꯕꯣ ꯀꯥꯎꯏꯅꯦꯍꯦ ꯌꯥꯔꯦꯉꯣ ꯅꯪ ꯑꯁ ꯄꯩꯁꯥ ꯌꯥꯎꯔꯛꯏꯍꯦ ꯄꯩꯁꯥ ꯌꯥꯎꯔꯛꯑꯦꯕ ꯑꯩꯗꯤ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯣꯏ ꯕꯨꯡꯉꯣ ꯍꯟꯗꯛꯁꯦ ꯃꯔꯨꯞꯀꯤ ꯈꯔ ꯃꯊꯥ ꯁꯥꯕꯩ ꯋꯥꯅꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯅꯤ ꯁꯤꯡꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯁꯦꯜꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯐꯪꯕ ꯉꯥꯛꯇꯅꯦ 아드시부 깨터비 나트러네 ꯐꯦꯁꯕꯨꯛꯇꯒꯤ ꯐꯪꯕꯁꯤꯡꯗꯣ ꯂꯣꯏ ꯇꯨꯡꯖꯜꯂꯒꯅꯤ ꯄꯣꯔꯛꯏꯁꯦ ꯐꯦꯁꯕꯨꯛꯇꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯟꯖꯨꯅ ꯁꯦꯝꯕꯤꯕꯗꯒꯤ ꯐꯪꯉꯤꯅꯦ ꯄꯩꯁꯥꯁꯦ 아스 마니다 마시 깨터비니 ꯑꯣ ꯁꯟꯖꯨ ꯍꯥꯏꯁꯦ ꯇ꯭ꯔꯤꯄꯨꯔꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯣ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯄꯅꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯁꯦꯝꯕ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕ ꯅꯠꯇꯅ ꯃꯥ ꯑꯁꯤ ꯅꯨꯄꯥꯁꯤꯗꯁꯨ ꯃꯥ ꯁꯦꯜ ꯂꯧꯗꯣꯔꯦꯅꯦ ꯀꯌꯥꯅꯣꯕ ꯅꯪ ꯄꯥꯏꯔꯤꯕ ꯁꯦꯟꯗꯨꯕꯣ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ 160,000 ꯈꯛꯇꯅꯦ ꯌꯥꯔꯦꯁꯦ ꯊꯤꯗ꯭ꯔꯁꯨ ꯄꯤꯔꯛꯑꯣꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯕꯦꯔꯥꯅꯤꯅꯦ ꯌꯥꯏꯅꯦ ꯑꯩꯅ ꯐꯖꯅ ꯊꯤꯔꯒ ꯄꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯪ ꯈꯪꯅꯤꯕ ꯅꯪ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯇꯣ ꯐꯣꯂꯣꯋꯔ ꯀꯌꯥ ꯌꯧꯔꯒꯦ ꯈꯪꯗꯦꯗ ꯑꯩꯒꯤꯗꯣ 7Kꯔ 8Kꯔ ꯑꯃꯗꯤ ꯌꯧꯈ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯟꯖꯨꯗ ꯆꯠꯂꯒ ꯁꯦꯝꯍꯜꯂꯨꯔꯁꯦ ꯌꯥꯏꯌꯦ ꯏꯅꯥꯎ ꯁꯟꯖꯨꯅꯅꯦ ꯅꯪꯒꯤꯗꯣ ꯐꯖꯅ ꯁꯦꯝꯃꯛꯑꯅꯤ ꯄꯩꯁꯥꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯗꯤ ꯑꯩꯒꯤꯁꯨ ꯁꯟꯖꯨꯗ ꯁꯦꯝꯃꯨꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯇꯨꯡꯑꯣꯏꯅꯕꯩ ꯋꯥꯅꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯥꯏꯈꯤꯕꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯍꯥꯏꯕ ꯅꯪꯉꯣꯟꯗꯩꯒ ꯂꯧꯔꯤꯁꯦ ꯂꯣꯏ ꯁꯤꯡꯕꯤꯗꯣꯏꯅꯦ ꯁꯤꯡꯉꯣꯏ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯟꯖꯨ ꯍꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ
Ngahtang wari tawisi keno. ꯑꯁ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯦꯝꯃꯨꯔꯁꯤ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯇꯥꯃꯣ ꯑꯩꯗꯤ ꯅꯪꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯩꯅꯦ ꯇꯥꯃꯣ ꯇꯥꯃꯣ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯨꯕꯗ ꯑꯩ ꯕꯤꯠꯀ ꯑꯝꯇ ꯂꯩꯇꯦꯗ ꯈꯜꯂꯣꯅ ꯅꯃꯥꯏ ꯋꯥꯈꯟꯗꯨꯗꯤ ꯑꯩꯒꯤꯁꯨꯅꯦ ꯅꯆꯦꯗꯣ ꯑꯉꯥꯡ ꯑꯅꯤ ꯊꯝꯃꯝꯃꯒ ꯂꯩꯈꯤꯗ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯈꯛꯇꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯗꯣ ꯇꯥꯃꯣ ꯑꯩꯅ ꯅꯍꯥꯟ ꯐꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯣ ꯄꯩꯁꯥꯒꯤ ꯋꯥꯐꯝꯗꯨꯔꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯆꯤꯜꯂꯦ ꯍꯥꯏꯕ ꯀꯌꯥꯗꯩꯔꯥꯒ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯤꯅꯣꯕ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛꯅꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯊꯛꯇꯣꯛ ꯆꯥꯊꯣꯛꯑꯒ ꯂꯣꯏꯅ ꯂꯣꯏꯍꯧꯔꯕꯅꯦ ꯑꯁ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯔꯤꯌꯦ ꯈꯪꯅꯦꯕ ꯅꯪ ꯑꯩꯉꯣꯟꯗꯅ ꯑꯣꯛꯇꯣ ꯁꯦꯝꯕ ꯆꯠꯂꯤꯅꯤ ꯍꯥꯏꯔꯒ ꯗꯤꯖꯜ ꯑꯣꯛꯇꯣꯗ ꯇ꯭ꯔꯥꯐꯤꯛꯅ ꯀꯟꯕ ꯇꯥꯔꯦ ꯅꯪ ꯉꯁꯤꯗꯤ ꯁꯤꯁꯤ ꯇꯥꯃꯣ ꯀꯌꯥꯅꯣ ꯑꯗꯨꯕꯨ 70,000ꯅꯦ 와우 야매 야 뭉시에 따모세 세 러로세 따모 아두디 러르게고 러로 아두 따모 그다이도나 따모나 마탕 고이바 세 하이두보 아두부로 강디네 이랑을 레이버니나 머니푸르도 이랑 양 깔래 하리네 아이디 머니푸르도 보이닝머니 ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤꯁꯨ ꯃꯐꯝ ꯐꯖ ꯂꯩꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯉꯥꯏꯔꯤ ꯃꯅꯤꯄꯨꯔꯗꯩ ꯍꯜꯂꯛꯄ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯩꯌꯦ ꯑꯣ ꯅꯈꯣꯏ ꯏꯅꯦ ꯈꯣꯏꯗ ꯆꯠꯂꯨꯔꯤꯕ ꯍꯣꯏ ꯍꯣ 이bungo 디젤 옥토기 드라이버 ꯅꯪꯒꯤ 디젤 옥토 ꯁꯦꯝꯕꯁꯤꯕꯨ 시다 ꯁꯦꯝꯕꯔꯣ 하 ꯀꯩꯗ ꯍꯤꯡꯁꯥꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯁꯤꯗ ꯀꯃꯥꯏ ꯂꯩꯕ ꯍꯣ 이bungo 만져나기 공군 리자락ꯄꯗꯣ 세 망ꯗ ꯂꯦꯞꯂꯤꯕꯤ 사겐비세 디젤 옥토 ꯁꯦꯝꯅꯕ 메카닉로 하 시부 메카닉로바 ꯃꯁꯤ ꯅꯨꯄꯤꯁꯤꯒ ꯍꯧꯅꯕ ꯍꯧꯔꯛꯑꯅꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛ ꯂꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯕ ꯃꯁꯛꯁꯤꯒ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯥꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯠꯂꯤꯔꯣ ꯍꯦ ꯌꯥꯝ ꯆꯠꯂꯛꯀꯅꯨ ꯅꯪꯅꯅꯦ ꯅꯪꯒꯤ ꯍꯦꯔꯣꯅꯤ ꯈꯟꯖꯔꯤꯁꯦ ꯁꯤ ꯍꯦꯔꯣꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯧ ꯑꯅꯤ ꯄꯣꯛꯑꯒ ꯄꯥꯜꯂꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯅꯪꯕꯨ ꯅꯪ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯂꯣꯏꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯞꯊꯣꯛꯎꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯀꯔꯤ ꯑꯩꯕꯨ ꯁꯤꯈ꯭ꯔꯦꯕ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯐꯝꯗꯩ ꯍꯧꯒꯠꯂꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯣ ꯅꯪꯅ ꯄꯨꯈꯤꯕ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯉꯥꯏꯈꯣ ꯋꯥꯔꯤꯁꯦ ꯑꯝꯇ ꯇꯞꯅ ꯉꯥꯡꯅꯈꯤꯁꯤ ꯉꯥꯏꯈꯣ ꯄꯩꯁꯥꯗꯣ ꯑꯩ ꯋꯥꯛꯁꯣꯞꯇ ꯄꯤꯔꯝꯃꯦ ꯋꯥꯛꯁꯣꯞꯇ ꯊꯝꯃꯝꯃꯦꯕ ꯗꯤꯖꯜ ꯂꯣꯛꯇꯣ ꯁꯦꯝꯐꯝꯗ ꯊꯝꯃꯝꯃꯦ ꯍꯥꯏꯕꯅꯦ ꯋꯥꯛꯁꯣꯞꯇ ꯅꯆꯤꯟ ꯊꯤꯅꯨ 시다 빠이리빠 ꯄꯩꯁꯥꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥ 시대 이 ꯄꯩꯁꯥꯅꯤ ꯀꯩꯅꯣ ꯍꯦ ꯇꯧꯉꯝꯕꯤ ꯃꯔꯨꯞ ꯇꯧꯕꯗ ꯃꯔꯨꯞ ꯀꯔꯤꯅꯣ ꯀꯥꯏꯕꯗꯒꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯗ ꯇꯧꯗꯣꯏꯁꯤ ꯁꯦꯜ ꯄꯨꯊꯗꯅ ꯃꯁꯤ ꯆꯦꯟꯗꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯣꯜꯂꯨꯔꯦ ꯁꯤꯟꯆꯔꯗ ꯑꯃꯨꯛ ꯂꯣꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯇꯥꯕꯤꯔꯛꯑꯕ ꯄꯤꯔꯣ 이비마 ꯄꯩꯁꯥꯗꯣ ꯀꯥꯟꯅꯔꯣꯏ 이비마 ꯂꯩꯁꯥꯕꯤ ꯅꯪꯅꯅꯦ ꯃꯧꯍꯜꯂꯛꯄꯤ ꯁꯥꯗꯅꯅꯦ ꯄꯩꯁꯥ ꯈꯣꯝꯕꯗꯗꯤ ꯀꯥꯟꯅꯔꯣꯏ ꯄꯤꯔꯣ ꯅꯪ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯣꯛ ꯁꯥꯒ꯭ꯔꯦꯗ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯄꯤꯔꯣꯅꯦ ꯅꯪꯕꯣ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯌꯨꯝꯗ ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯂꯝꯕꯤ ꯂꯣꯡꯉꯥꯡꯗꯅꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯦ ꯅꯪ ꯑꯩ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯗꯤꯖꯜ ꯑꯣꯛꯇꯣꯗ ꯇ꯭ꯔꯥꯐꯤꯛꯅ ꯀꯟꯕꯒꯨꯝ ꯅꯪ ꯍꯧꯔꯛꯑꯣꯔ ꯅꯪ ꯍꯧꯔꯛꯑꯣ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯩ ꯂꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯤꯅꯕꯣ ꯅꯪꯒꯤ ꯌꯨꯝꯗ ꯇꯧꯕꯗꯣ ꯇꯧꯒꯅꯣꯕ ꯃꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯏꯀꯥꯏꯌꯦꯕ ꯍꯦ ꯆꯠꯊꯣꯛ ꯏꯃꯥ ꯏꯄꯤꯃ ꯅꯪ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯦ ꯄꯤꯔꯣꯅꯦ ꯍꯦ ꯑꯁ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯝꯇ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯃꯊꯥ ꯌꯥꯝ ꯁꯥꯈ꯭ꯔꯦꯗ ꯍꯦ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯐꯤ ꯑꯃꯨꯕꯁꯦ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯒ ꯃꯥꯅꯒ ꯏꯜꯂꯒ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯅꯦ ꯍꯣꯏ ꯐꯤꯗꯨꯗꯤ ꯄꯤꯊꯣꯛꯄꯤꯔꯝꯃꯣ ꯐꯖꯗꯦꯕ ꯍꯦ ꯀꯔꯤ ꯆꯠꯂꯣ ꯅꯪ ꯋꯥ ꯑꯩꯗꯗꯤ ꯆꯠꯍꯧꯔꯒꯦꯗ ꯈꯨꯟ ꯂꯣꯏ ꯌꯧꯔꯛꯑꯅꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯤ ꯀꯥꯏꯅ ꯏꯁ ꯅꯔꯟꯗ ꯃꯨꯟꯅꯕ 마룩 낭난이고
ꯍꯦ ꯃꯔꯨꯞ ꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯍꯟꯒꯅꯨꯀꯣ ꯅꯈꯣꯏ ngasi leisabi ingonda tariba dasase nakoi dadi tadaba oyu nang haibide di haini kona hayeng kai dorage aibo nang ne nana khanoi bazing do nomadi khudi thi ba soiroi nang aigi mangna chopsan Ah